Arambai Tingolgi Kangla Mifam, Maite MLA, MP Sing Puna Tabak Dominagan Hina Wasak Minakre, Point Taruk Tabata on Tok Naba, Center the Taxing Gadari, on Tok Dragon at Miyang of Puna Kongjang Seminaba Hina Lepna Creme. Miyamgi Mihut Oiriba MLA Minister Sing Miyamgi makhada leibani haibasi khanghanbani Arambai Tingol. Maite MLA Amadi MP Sing Loyana Arambai Tingol ngasi senglaba laifam len Kangla Utra Mamangda Mifam Pangtokuna Ibudo Pakang Bagi Minkai Sonduna Usari Wasak Minakre. Arambai Tingol na Sebak Tadana Maite MLA MP Sing Khanghan Kibagi Matung Ina ngasi ayuk pung tararom tabada luring amasung opposition gi MLA Sing Amadi MP ani yauna Kanglada Tunglaki. Tungda Arambai Tingol gi Lusingba Singa Punna Mifam Pangtopaga Loyana Arambai gi Maikai dagi Hanadagi Tamduna Lakiba. Point Taruki from Amat Onyana Baga Loyana Haribo from Sing Tabakta on Toknaba Honabaga Loyana Manipurgi Saktam Kaihandaba Haiden Miyamgi Mihut Singna Senglava Life from Lekangla Utra Mamangda Lining Toksanama Ibudo Pakangba Banduna Sari Wasak Minakim Kanglada Lakiva Sing Adudi Raja Chabagi MP Ningtau Laisemba Sanazauba Inner Manipur Parliamentary Constituency Gi MP Dr. R.K. Ranjat Loyana Maite MLA Kuntraga Taruknim Mifam Aduda Chief Minister M. Biren Saruk Yakidrabasu Yanakiva Ofam Sing Aduda Mahaksu Kuyak Piki. Mifam Aduda Yanakiva Ofam Sing Adu Indiagi President Prime Minister Amadi Home Minister da Pisinduna Tabakta Ontok Nawatak Singadawari. Loyana Karigumba India Government Ki Maikai Degi Haribo Ofam Sing Asit Tabakta Ontok Draba Tarabadi Mihut Sing Asiga Loyana Miyanga Puna Kongjang Changshin Minaba Hainasu Yanakim. Mifamasi Yauba Lakiba MLA MP Singi Security Sing Kanglada Sangan Kide. Adum Oinama Mihut Sing Asiga Loinare Kiba PAPRO Sing di Sangan Ki. Mifam Loidaba Matung Arambai Tingol Git Luching Bakurongamba Kumanbum Koyamban Ima Kaitel Amadi Miyukiana Opaga Loinana Koyamban Kaitel Tamna Kangla Mamanda Lele Amma Laktuna Ngasi Yanakiva Ofam Sing Miyam the Pogdom Ki. Kurongambana Fondo Kiba Dap Ngasi Kanglada Pangto Kiba Mifam Aduda Arambai Tingol Git Maikai Dagi. Point Taruk Tamki Amade Point Sing Adu Yanaduna Chief Minister Young MLA Minister Sing MP Sing na Puna Sign Tauki. Point Sing Adugi Manung the Endor Memarking Kay Paring Samal Kaba Manipur the NRC Sanahanba Illegal Immigrants Sing the Piba SD List Lautokpa Manipur the Cookie Militant Singer Naribasu Suspension of Operation Lautokpa Manipur the Assam Rifles Lautoraga Atop Paramilitary Force on the Tamba Amadi Manipur Singing Mafam Sing the Poppy Pambi Sing Tabagi Tabok Maru Fang Mutapa Haiba Wafam Sing Yauri. Wafam Sing Asi Numitara Mangani Gimanung the Center that Tabakta on Tok Nabat Taksin Ba Haina Yanakim. Nasigi Mifam Asi Maru in the Chief Minister Young the MLA Minister Punamak Miyamgi makhada leibani haibasi khanghanbani. Ngasi laukiba warep sing asi center da thambada Tabakta on Tok Trabadi Miyamgo Loinana Puna Kongjang Chansin Minaduna Manipur Ngakane Haina Arambai Tingolgi Luchimba Korongambana Miyamna Fongdoki. Mahana Makata na haikibada ngasi phangkiba mifam asi mai pakle haiduna haraukigumsi yanakiba ofam sing thabakta onthorakpra yeminakis bachangi sentana thabakta onthorak trabadi akoi miyamna chapchaba thabak tawrakani loinana miyamgi mihut oiriba singnasu amana amada insinaba adu yararoi masidagi makhata delhi pangchata chapasu tawraroi makhoi puna center da taksim minarani haiki ngasi ayu angambadagi Imphal manungda state amasung Central Force na akamba mongda singching tawrang lokhatki loinana Manipur gi tunga ba mafomdagi Arambai Tingo unit ki members sing na Imphal tamna lakibada loinana Imphal West District ki Moirangkhong gi Krisa Premi All Pammapada state amadi Central Force ki yamlaba personnel sing na barricade khaduna changba yaba yadava sing yengduna akamba mongda singching tawrang lokhatki Arambai Tingo gi akhanaba thomi khara kangla manungda Manipur lengaki legislator singa punna mifam phamnaba chang thajilabasu lemhauriba Arambai Tingo gi thaumising amadi miyamna barricade wangbada ngaidana leike tungda mifam loiraga Arambai Tingo gi yamlaba thaumisingna Manipur imana yefare maitei popi imana yefare haiba kholaw kaya lauduna magi unit tamna hanake panba yabadi haukiba ningthokaba numiki nungda wairam akhanaba prai amada Imphal thunglakiba Union Home Ministry gi mioi ahumna saba Mihukanggu amana numi adumaktada sana konungda chatu ningthola semba sana jawa yang Arambai Tingo gi lusingba singa unaduna wari sanake mifamadu da Arambai Tingo gi maikai dagi su ngasi sapmanaba warep taru adu Home Ministry gi mihusingda khanghanba laikhrabani ngasi kangada pangthokadaba mifam aduga mari leinana security gi akanba checking tawang marakta
lekai lekai da haunaruba tawdana lekai gi miyamsing sorokta tholoktina maira thanduna sanabulda ising khinduna taramna okpa oina pukning thawatki ngasi leibaki oina aruba mifam leibana kaithal amata famna khide pongna baza thanga baza thonglona ki loina pharmacy ayambasu thonglona ki ban curfew laikhidraga su lami sorokta gari ningchi nungaina sena khide kaithal phami ima amana phongdorakpada leibaki asuk luraba tanphamsida Arambai tingolgi icha isu sing lakholakliba khongtang sogapa oina ima singna kaithal famdana makoigi khongthangda saruk yabani kaithal fambi akhoi gidi nongma kaithal po yolhodaba haibasi chakumai mutpa yaudribani adubu tungi mirogi amadi iramdam asi kandaba yade haiba wakholoda icha sing asibu pungning chawgatpani haiki